Handak Ekui Kuidringei Mamangda Nisa Chaba Meeoi Ahumna UFO gi flag Sijinnaduna Huran Chinthi gi thabak tawre haira social media da viral oirakraba matungda hairiba Huran Chinthi gi thabak tawruba Meeoi ahum amadi makhoi gi imung manung Meeoi sing adubu Universal Friendship Organization UFO gi Central Committee gi maikai dagi kokhatuna ngasi leipak miyam gi mafamda sengdok hankhri Hiramasiga mari lenana hiangthang haibok chingda leiba UFO Central Headquarter da ngasi Organization asiki thomi single loinana pangthokkiba paugi mifam amada UFO gi Secretary General Y Mairaba Ahumna fongdokkibada lamdam asigi haurakliba naharol singbu masamau fana thamduna mairepak nungshi khangnanaba gidamakta leiriba organization asigi flag amabu ka henba Nisa Chaba Meeoi khara Sijinnaduna Huran bagi lichat chatharamba haibasi UFO ngapigani UFO gi maikaidagi akan mamangda condemn tawi Maram aduna mara leiraba Meeoi sing asi matung quarter kaukhatuna ngasi wakal taminabagi tanja asi lobani maruina organization asigi flag asi kanagumba amataga maram chadana sijinnabagi thabak ngasi dagi athingba thamle karigumba organization asigi central committee na thamliba wafam asigi mayokta kanagumba thabak torokpa tarabadi maduda tholakpa afafata giltek chakpa sana pugadabani amadi hairiba Huran Chinthi gi thabakta chenariba Meeoi sing asi organization asigi tongan ba mafam da leiriba masa sanglen singda changhanba yaroi haina su mahakna pil tawki loinana ngasigi paugi mifam aduda UFO gi publicity secretary Tongbram Wangle na hai maitai gi mangki dawraba thaksi kasi lining laishon amadi chana kanglon sing asi yokhatnaba amadi Lal leitaba malem ama semnanabagi damakta leiriba asigumba organization asigi flag Sijinnaduna Nisa Chaba Meeoi ahumna hameng hurale haibagi post ama social media da viral orakhiba se tasengna laibak thiba mani adubu organization asigi firal Sijinnaduna Huran Chinthi gi thabakta yaururaba Meeoi ahum asi ngasidi organization asigi leiriba central headquarter haipokta kokhatuna makoina tawruriba aral thawong asing masana yajabaga loinana matungda asigumba nataba thabak sing asi tawdaba haiba wafam singsu organization asigi thawmi singna takpikhi loinana haurakliba naha singasu maram chadana organization asigi flag natraga ming sijinaba tawbiganu amadi handak thokhiba Huran Chinthi thabak asiga mari leinana nongalamdai thaza haina mingthonba Facebook account amana UFO gi firal thetba gadi sing lakladi isa gi pochai section biu hairakiba waf masisu tasenga laibak thibani hariba organization asina matam sangna masagi oijaba amadi kanaba thidana leibaki damakta lakliba sida mahakna karimata khangdaba fajadaba wahi wata Sijinnaduna thagalakpa haibasi UFO gi maikaidagi akan mamongda condemn tawi maramaduna nongalamdai thaza haina mingthonduna Facebook account Sijinnariba Meeoi asina numit humnigi manungda organization gi central headquarter haipokta changjarakadabani karigumba mahakna chanjaraktaba tarabadi cyber crime gi mating lauraga matik chaba chairak pidegani haina su fongdokhi amaromda organization gi firal Sijinnaduna ka henba thabak tawruba Meeoi ahumgi maikaidagi su masagi maral yajabaga loinana asigumba mayai kabu Nisa chaselaga organization gi firal Sijinnaduna nataba thabak sing asi matungda amuk hana tawraroi kariguma makha tana tawramba thoklabadi UFO Central Committee amadi miyamna pirakpa chairakta masana yana lawgani haina su fongdorakli UFO gi pirak khetpa labadi lekai gi possession biu hairapa punama ase UFO na akan mamongda condemn tawi UFO na madu injalakanda angang singja hameng hural hanbagi wakhalunchu leite aduga hairiba thajagi mangal haiba postna hairapase masi tasengna kupna thigalakanda haibiramadi fagadawni madu yaradi akoi kakthatpiu maramdi UFO haibase masi naharon sing lamdam sida thaksi khasi leina akoigi mi kudumakse yamna matik mayai leiba mapangal leiba adugumba masamu phaba mi semge haina khaliba asigumba organization asida achoba chitheng ama piraise matung monau tobida namba haijari haiba Meeoi se akoi sahi amagi oina mase sajaldagi tanfoe akoina koigi tang 13 da handaki howiba April gi tang 13 da akoigi yamna thoningdaba thogdu ama haitare yam sing hair kanda koigi UFO haidi Universal Friendship Organization mayamsu sajal hair khangnariba siguma organization amagi koigi firan thetlaga tahoidaba thabak koi hameng hurale habigi adumlaba Facebook ta yamna viral lorakpa masi ko yamna laibak thibani
ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯂꯩꯔꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯨꯆꯤꯟꯄꯨꯔꯦꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯃꯥꯡꯒꯗꯧꯔꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯃꯩꯇꯩꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯩꯇꯩꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯑꯃꯗꯤ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯃꯁꯥꯟꯅ ꯊꯥꯡ ꯇꯥꯅ ꯆꯤꯡꯕ ꯑꯗꯨꯒꯨꯝꯂꯕ ꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯗ ꯑꯣꯖꯥꯅ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯗꯅ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯥꯂꯦꯝꯗ ꯑꯗꯨꯃꯥꯏꯅ ꯃꯁꯛ ꯇꯥꯛꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯂꯥꯟ ꯂꯩꯇꯕ ꯃꯥꯂꯦꯝ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯝꯕ ꯑꯗꯨꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯈ꯭ꯔꯕ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏ ꯃꯥꯂꯦꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯇꯧꯔꯛꯀꯗꯕ ꯊꯕꯛ ꯇꯧꯔꯛꯀꯗꯕ ꯑꯗꯨꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒꯤ ꯐ꯭ꯂꯦꯛ ꯑꯃꯕꯨ ꯌꯥꯝ ꯏꯔꯥꯏ ꯂꯥꯏꯅ ꯀꯩꯁꯨ ꯂꯩꯇꯕꯗ ꯉꯁꯥꯏ ꯀꯩꯗꯧꯒꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯃꯦꯡ ꯍꯨꯔꯥꯟꯕꯒꯤ ꯅꯃꯥꯗ ꯇꯧꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯁꯤ ꯂꯥꯏꯕꯛ ꯊꯤꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯟꯗ꯭ꯔꯦꯟ ꯍꯦꯗꯀ꯭ꯋꯥꯇꯔ ꯍꯩꯄꯣꯛꯇ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯀꯧꯖꯔꯒ ꯑꯩꯈꯣꯏ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯖꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯂꯥꯛꯇꯅ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯦ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅꯁꯨ ꯑꯩꯈꯣꯏꯗꯁꯨ ꯊꯥꯖꯕ ꯊꯝꯕꯤꯔꯦ ꯍꯥꯏꯕꯗꯤ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯤ ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯇꯧꯗꯕ ꯃꯣꯏꯅ ꯆꯥꯔꯨꯕ ꯅꯤꯁꯥꯁꯤꯡ ꯃꯈꯥ ꯇꯥꯅ ꯆꯥꯗꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯦ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯅꯤꯡꯕꯗꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯊꯝꯖꯅꯤꯡꯕꯗꯤ ꯑꯥꯗꯁꯨ ꯐꯣꯇꯣ ꯅꯨꯡ ꯊꯥꯒꯠꯄꯤꯔꯛꯄ ꯈꯣꯠꯂꯛꯄꯤꯔꯛꯄ ꯃꯌꯥꯝꯗꯣ ꯀꯛꯊꯠꯄꯤꯌꯨ ꯈꯣꯠꯄꯤꯌꯨ ꯑꯗꯨꯝ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯅ UFOꯗ आदजु थागत पिरकनोना अदुम फजनाजु हाइजबने अदुबु मोइना थागत पिए अदु थागत पिरकदो अदु कक्थत पियो अदु मतुंग मनाउ अमोनजु अखोइना सुमानु हुरान चिन्थि तौगदबजु तौजरो निसाजु अमोहन चाजर